ꯁꯤꯔꯦ ꯅꯨꯡꯁꯥꯅꯒ ꯁꯥꯕꯅꯦ ꯃꯣꯔꯣꯛꯅꯒ ꯁꯥꯕꯅꯦ ꯂꯣꯏꯔꯦ ꯃꯌꯥꯝ ꯘꯤ ꯃꯣꯔꯣꯛꯁꯦ ꯎꯕꯗ ꯀꯤꯕ ꯑꯃ ꯌꯥꯎꯔꯦ ꯃꯩ ꯍꯧꯔꯦ ꯉꯁꯤꯗꯤ ꯊꯃꯣꯏꯗ ꯇꯤꯀꯤ ꯇꯤꯀꯤ ꯍꯣꯠꯅ ꯂꯩꯍꯧꯔꯦ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯖꯒꯦ ꯌꯥꯊꯣꯛꯄ ꯉꯝꯕꯔ ꯅꯪꯕꯨ ꯍꯥꯏꯌꯨ ꯅꯪꯕꯨ ꯇꯥꯅꯤꯡꯕꯅ ꯋꯥꯔꯦ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯏꯍꯥꯛ ꯉꯥꯏꯊꯣꯛꯀꯦ ꯅꯨꯡꯁꯤꯕꯅ ꯑꯩꯅ ꯅꯪꯕꯨ ꯂꯣꯏꯔꯦ 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 ꯄꯥꯝꯖꯕꯅ ꯑꯩꯅ ꯅꯪꯕꯨ ꯂꯣꯏꯔꯦ 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 ꯃꯌꯥꯝ ꯉꯁꯤꯗꯤ ꯍꯩꯅꯧꯁꯦ ꯃꯦꯠꯂꯒ ꯆꯥꯔꯛꯇꯣꯏꯅꯦ ꯑꯗꯣ ꯃꯌꯥꯝ ꯂꯣꯏꯍꯧꯕ ꯌꯦꯡꯕꯤꯌꯨ ꯆꯥꯊꯔꯛꯇ꯭ꯔꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯩꯁꯤꯒ ꯂꯩꯔꯦ ꯑꯩꯒꯤ ꯍꯩꯅꯧ ꯑꯁꯤꯒ ꯐꯖꯅ ꯄꯨꯗꯤꯅꯥꯒ ꯇꯧꯔꯒ ꯃꯦꯠꯂꯛꯇꯣꯏꯅꯦ ꯑꯗꯣ ꯁꯤꯒ ꯂꯩꯔꯦ ꯆꯤꯅꯤ ꯑꯗꯨꯒ ꯁꯤꯒ ꯂꯩꯔꯦ ꯆꯤꯅꯤ ꯑꯉꯥꯡꯕ ꯑꯗꯨꯒ ꯁꯤꯒꯩꯁꯤꯒ ꯂꯩꯔꯦ ꯑꯩꯒꯤ ꯘꯤ ꯃꯣꯔꯣꯛꯁꯦ ꯐꯖꯅ ꯇꯧꯔꯒ ꯃꯦꯠꯊꯔꯛꯇ꯭ꯔꯕꯅꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯘꯤ ꯃꯣꯔꯣꯛꯁꯦ ꯌꯦꯡꯉꯣ ꯍꯧꯖꯤꯛꯇꯤ ꯃꯣꯔꯣꯛ ꯁꯥꯕꯅ ꯂꯣꯏꯔꯦ ꯑꯩꯗꯤ ꯑꯗꯨꯒ ꯁꯤꯒꯩꯁꯤꯒ ꯊꯨꯝ ꯈꯔ ꯂꯩꯔꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯃꯌꯥꯝ ꯐꯖꯅ ꯃꯦꯠꯊꯔꯛꯑꯒꯦ ꯍꯦꯜꯂꯣ ꯑꯦꯕ꯭ꯔꯤꯋꯥꯟ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯣꯡꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯍꯩꯅꯧꯁꯦ ꯃꯦꯠꯂꯒꯦ ꯑꯗꯨꯒ ꯍꯩꯅꯧꯁꯦ ꯃꯦꯠꯄ ꯑꯣꯏꯅ ꯆꯥꯔꯁꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛꯁꯦ ꯈꯣꯛꯑꯅꯤ ꯈꯣꯛꯑ ꯃꯇꯨꯡꯗ ꯁꯤꯠꯄꯅ ꯁꯤꯒꯩꯁꯤꯒ ꯁꯤꯠꯂꯒꯦꯕꯀꯣ ꯁꯤꯒꯩꯁꯤꯒ ꯁꯤꯠꯂꯛꯑꯒꯦ ꯑꯗꯨ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜꯗꯒꯤ ꯑꯩꯈꯣꯏ ꯗꯣꯟꯆꯥ ꯑꯃꯅ ꯄꯤꯕꯤꯔꯛꯄꯅꯦꯕꯀꯣ ꯑꯗꯨꯏꯗꯣ ꯑꯩꯅ ꯁꯤꯒꯩꯁꯤꯒ ꯃꯌꯥꯝ ꯍꯥꯏꯗꯤ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯂꯦꯁ ꯑꯗꯨ ꯀꯩꯀꯩ ꯃꯌꯥꯝ ꯁꯦꯝꯃꯒ ꯃꯌꯥꯝ ꯀꯣ ꯑꯗꯨꯒꯤ ꯔꯦꯁꯤꯄꯤꯁꯨ ꯃꯌꯥꯝ ꯑꯩ ꯃꯌꯥꯝꯅ ꯄꯥꯝꯕꯤꯔꯒꯗꯤ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯍꯩꯅꯧꯁꯦ ꯈꯣꯛꯑꯒꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯔꯒꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯗꯣ ꯑꯩ ꯍꯩꯅꯧꯗꯤ ꯂꯣꯏꯅꯃꯛ ꯇꯧꯕ ꯉꯝꯗ꯭ꯔꯦꯕꯀꯣ ꯈꯣꯛꯄꯒ ꯑꯗꯨꯒ ꯁꯤꯠꯄꯒ ꯀꯩꯅꯣ ꯇꯧꯕꯗꯣ ꯃꯇꯝ ꯌꯥꯝ ꯀꯨꯏ ꯆꯪꯉꯦꯕ ꯑꯗꯣ ꯌꯦꯡꯉꯣ ꯁꯤꯒꯩꯁꯤꯒ ꯂꯩꯔꯦ ꯄꯨꯗꯤꯅꯥꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕ ꯂꯣꯏ ꯍꯥꯞꯆꯜꯂꯒꯦ ꯐꯖꯅ ꯇꯣꯠꯈꯥꯏꯔꯒꯦ ꯃꯣꯔꯣꯛꯇꯤ ꯘꯤ ꯃꯣꯔꯣꯛꯅꯤꯅ ꯐꯖꯅ ꯁꯥꯗ꯭ꯔꯕꯅꯤ ꯉꯁꯤꯗꯤ ꯄꯨꯗꯤꯅꯥꯁꯦ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯋꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯅ ꯆꯅꯥꯗ ꯉꯧꯔ ꯍꯥꯞꯄꯁꯨ ꯍꯥꯎꯕꯅꯦ ꯑꯗꯨꯒ ꯑꯂꯨ ꯕꯖꯥꯔ ꯇꯧꯕꯗꯁꯨ ꯍꯥꯞꯄꯁꯨ ꯍꯥꯎꯕꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯗꯣꯟꯆꯥ ꯍꯣꯏ ꯑꯉꯥꯡꯉꯩꯒꯤ ꯏꯁꯩꯁꯦ ꯈꯔ ꯈꯥꯏꯗꯣꯛꯄꯤꯔꯒꯦ ꯑꯩ ꯍꯧꯔꯒꯦ ꯍꯧꯖꯤꯛ ꯃꯣꯔꯣꯛ ꯈꯨꯁꯥꯗꯤ ꯂꯩꯇ꯭ꯔꯦ ꯍꯩꯅꯧ ꯃꯅꯥꯁꯤꯅ ꯍꯥꯎꯋꯦ ꯃꯌꯥꯝ ꯍꯩꯅꯧꯒ ꯄꯨꯗꯤꯅꯥꯒꯤ ꯃꯍꯥꯎꯁꯤꯗꯤ ꯂꯩꯇ꯭ꯔꯦ ꯃꯊꯛꯁꯤꯗ ꯑꯩꯅ ꯃꯣꯔꯣꯛꯁꯦ ꯑꯇꯩꯅ ꯃꯦꯠꯂꯗꯤ ꯍꯥꯎꯔꯣꯏꯗꯕ ꯑꯗꯨꯅ ꯑꯩꯅ ꯘꯤ ꯃꯣꯔꯣꯛꯀ ꯇꯧꯔꯒ ꯐꯖꯅ ꯃꯦꯠꯄꯅꯦꯕ ꯘꯤ ꯃꯣꯔꯣꯛ ꯍꯥꯞꯄꯦ ꯆꯤꯅꯤꯉꯥꯡ ꯍꯥꯞꯄꯦ ꯑꯗꯨꯒ ꯆꯤꯅꯤ ꯑꯉꯧꯕ ꯈꯔ ꯍꯥꯞꯄꯦ ꯑꯗꯨꯒ ꯊꯨꯝ ꯈꯔ ꯍꯥꯞꯄꯦ ꯑꯗꯨꯒ ꯄꯨꯗꯤꯅꯥꯁꯤꯒ ꯐꯖꯅ ꯃꯦꯠꯄꯅꯦꯕꯀꯣ
คั่วหอมเตาจันอยากกุมไหมLinkedIn đó mà hay job xem hậu nàyแบบแล้วให้จามจะมีใครยามก็ได้เฮาวันเนี่ยแบบสิงจูกุมบะดูให้น้องเม็ดปะกุมบะมีใครยามก็ได้เฮาวันเนี่ยแบบนี้มาเฮาด้วยกันแบบเนี่ยแบบแล้วดีมีการอะไรแต่มีนะอีกท่านตุ้มจ้าเลยเฮาเดียมเฮาอะไรดูก็มีแต่จำมีอะไรก็ได้มาเฮาตัวเฮาไปให้เงินไปตัวมากูซาดิอะไรตัวนะมังเลยkhi mò có mẹ săn người mẹ này là gì đấy mò cái loại là trên nó băng này lối xoay gần là tuần xoay cái gì lối xài bây giờ ngasih henong bebas deh 한국에 할머니 먹고 해놓으면 빠자이자 나가 좀 짜게 칼라가 짜방금 더보다 아도 같이 이해라 짜게 다는 거 텐자에 딴래 봐 아도 짜미는 봐 수하디 미도 먹을 있다 봐 그리고 짜게 다는 같이 짜만 Hawai mahija jadi ngang met panina hawai mai hawai ngasih ya come khi một sẽ ủ ra kỳ bấm nhau rồi kỳ bấm phong rồi một sẽ mẹ hấp chân là mẹ săn người là gì đấy da của mẹ hào đi hào em
ꯍꯩ ꯆꯥꯔꯗꯤ ꯏꯁꯤꯡ ꯊꯛꯄ ꯐꯠꯇꯦꯒ ꯍꯥꯏꯗ꯭ꯔꯅꯦ ꯑꯗꯨꯒꯤꯅꯦ ꯑꯩ ꯊꯛꯇ꯭ꯔꯤꯁꯦ ꯅꯠꯇ꯭ꯔꯗꯤ ꯉꯁꯥꯏ ꯊꯛꯑꯅꯤ ꯆꯤꯟꯅ ꯄꯥꯡꯒꯜ ꯁꯥꯕꯅ ꯂꯣꯏꯔꯦ 시래 봐지 시래 ꯅꯨꯡꯁꯥꯅꯒ ꯁꯥꯕꯅꯦ ꯃꯣꯔꯣꯛꯅꯒ ꯁꯥꯕꯅꯦ ꯂꯣꯏꯔꯦ ꯃꯌꯥꯝ ꯃꯌꯥꯝꯅ ꯑꯩ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯗꯨꯒ ꯀꯣꯃꯦꯟ ꯄꯤꯕ ꯀꯥꯎꯕꯤꯒꯅꯨ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ